ꯅꯤꯡꯊꯧ ꯑꯃꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯅꯝꯗꯨꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕꯗꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯗꯤ ꯁꯔꯒꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯌꯣꯠꯀꯤ ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯒꯗꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯕꯨ ꯍꯥꯡꯍꯟꯗꯅ ꯊꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯍꯥꯡꯍꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨ ꯂꯥꯛꯇꯨꯅ ꯈꯨꯕꯝ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ, ꯂꯣꯏꯅ ꯑꯁꯤ ꯑꯅꯥ ꯅꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯍꯟꯖꯤꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯈ꯭ꯋꯥꯏ ꯑꯇꯣꯝꯕ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯔꯖꯥ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯃꯄꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯍꯥꯡꯍꯟꯒꯅꯨ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯐꯝꯐꯝ ꯈꯨꯕꯝ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯕꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒꯤ ꯃꯈꯨꯔꯥ ꯑꯗꯨꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯃꯍꯥꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯈꯟꯕ ꯂꯩꯇꯦ, ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯇꯝꯂꯝꯕ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯕꯅꯤ, ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯖꯥꯅꯁꯨ ꯃꯌꯥꯝꯕ ꯑꯗꯨ ꯀꯤꯕꯗꯒꯤ ꯁꯤꯡꯍꯥꯁꯟ ꯑꯗꯨꯗ ꯐꯝꯂꯝꯗꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯈꯨꯔꯥ ꯑꯗꯨ ꯌꯣꯠꯀꯤ ꯊꯧꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝꯕꯥꯜ ꯑꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯍꯨꯝ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯜ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯤ ꯃꯇꯥ ꯍꯥꯠꯄ ꯇꯧꯍꯩꯗꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯔꯩꯕꯥꯛꯇꯒꯤ ꯇꯥꯟꯊꯣꯔꯛꯂꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯈꯪꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯁꯦꯡꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯉꯣꯏ ꯂꯝ ꯃꯔꯚꯨꯃꯤ ꯑꯃꯁꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯤꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯋꯥꯃꯟꯈ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅꯗꯤ ꯃꯄꯥꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯝꯕꯤ ꯂꯝꯍꯥꯡ, ꯑꯁꯪꯕ ꯂꯝꯍꯥꯡ, ꯑꯃꯨꯕ ꯆꯤꯡ ꯑꯃꯗꯤ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯃꯤꯜꯒꯤ ꯀꯥꯗ ꯂꯩꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝꯕꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯃꯗꯨ ꯄꯥꯡꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯤꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯨꯔꯣ, ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯗꯨꯅ ꯇꯨꯝꯕꯤꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯔꯖꯥꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯇꯨꯝꯕ ꯁꯥꯁꯤꯟꯅꯔꯒ ꯇꯨꯝꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯍꯜꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯉꯥꯏꯍꯥꯛ ꯃꯈꯣꯏꯕꯨ ꯁꯪꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯕꯅ ꯍꯦꯛ ꯇꯨꯝꯕ ꯆꯪꯈꯤꯕꯒ ꯃꯤꯔꯖꯥ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯃꯗꯤ ꯂꯤꯔꯨꯡ ꯇꯦꯟꯗꯣꯡ ꯑꯗꯨ ꯄꯣꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯁꯪꯂꯝꯃꯤ꯫ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯩꯉꯥꯜ ꯑꯃ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯃꯩꯉꯥꯜ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯃꯩꯉꯥꯜ ꯑꯗꯨ ꯃꯀꯣꯛ 8 ꯄꯥꯟꯕ ꯆꯤꯡꯂꯥꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯃꯩ ꯆꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯅ ꯁꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯃꯀꯣꯛ 8 ꯑꯗꯨꯅ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯕꯨ ꯌꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯖꯥꯅ ꯃꯍꯥꯛꯀꯤ ꯊꯧꯔꯕ ꯇꯦꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀꯤ ꯈꯨꯀꯥꯞꯇ ꯆꯤꯡꯂꯥꯏ ꯃꯀꯣꯛ 8 ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯆꯤꯡꯂꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯅ ꯁꯥꯔꯕ ꯃꯀꯣꯛ 8 ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯁꯪꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗꯅ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯈꯣꯏ ꯍꯧꯒꯠꯂꯣ, ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯤꯕꯔꯥ? ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯈꯣꯏꯕꯨ ꯁꯪꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫
ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏ ꯑꯁꯪꯕ ꯂꯝꯍꯥꯡ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯗꯝꯕꯨꯔ ꯑꯗꯨ ꯈꯟꯗꯨꯅ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯖꯥꯅꯗꯤ ꯃꯄꯥꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯀꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯗꯨ ꯄꯥꯡꯗꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯣꯏꯕꯨ ꯁꯪꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯗꯝꯕꯨꯔ 3 ꯈꯟꯗꯨꯅ ꯃꯌꯥꯝꯕ ꯑꯍꯜꯅ ꯃꯤꯔꯖꯥꯒ ꯇꯨꯝꯂꯝꯃꯤ꯫ ꯃꯤꯔꯖꯥꯗꯤ ꯑꯍꯤꯡ ꯑꯁꯤꯁꯨ ꯃꯍꯥꯛ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ, ꯇꯨꯝꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯁꯪꯂꯝꯂꯒ ꯃꯍꯥꯛꯀꯤ ꯗꯝꯕꯨꯔ ꯈꯜꯂꯤꯕ ꯑꯗꯨꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯤꯔꯨꯡꯇꯦꯟ ꯑꯗꯨ ꯄꯣꯠꯁꯤꯟꯗꯨꯅ ꯃꯌꯥꯝꯕ ꯑꯅꯤꯕꯨ ꯁꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯅꯤꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯇꯧꯕꯤꯔꯣꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯕꯗꯤ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯗꯝꯕꯨꯔ 3 ꯈꯜꯂꯒ ꯃꯤ 2 ꯈꯛꯇꯪ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯃꯗꯤ ꯁꯥ ꯀꯩꯅ ꯁꯣꯏꯗꯅ ꯆꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯌꯥꯝꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯇꯨꯝꯅꯕ ꯁꯅꯥ 2 ꯈꯛ ꯁꯤꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ 2 ꯃꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ 9 ꯑꯗꯨ ꯀꯧꯗꯨꯅ ꯅꯈꯣꯏ 2ꯕꯨ ꯆꯥꯊꯣꯛꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯤꯔꯖꯥꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ 9 ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥ 2 ꯑꯗꯨꯕꯨ ꯆꯥꯊꯣꯛꯂꯨꯔꯣ, ꯃꯍꯥꯛꯀꯤꯗꯤ ꯃꯆꯦꯠ ꯑꯃꯈꯛꯇꯃꯛ ꯈꯥꯛꯂꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡꯗꯒꯤ ꯃꯊꯪ ꯊꯣꯛꯂꯛꯄꯗ ꯃꯤꯔꯖꯥꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯃꯆꯥꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯖꯥ ꯃꯌꯥꯝꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯅ ꯁꯪꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯝꯕꯨꯔ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯅꯤꯁꯨꯕ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯤꯡ ꯆꯨꯞꯄ ꯃꯈꯣꯏꯕꯨ ꯁꯪꯕ ꯁꯥꯔꯗꯨꯅ ꯃꯈꯣꯏ ꯍꯧꯒꯠꯂꯣ ꯊꯦꯡꯂꯦ, ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯇꯨꯝꯈꯤꯗꯣꯏꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯨꯕ ꯆꯤꯡꯖꯥꯎ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯗꯨꯅ ꯃꯌꯥꯝꯕ 2 ꯑꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯃꯈꯣꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨꯇꯗꯤ ꯏꯟꯁꯤ, ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯀꯨꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯕ 2 ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯍꯤꯡꯁꯤꯡꯗ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯪꯕꯤꯔꯛꯈ꯭ꯔꯤꯕꯅꯤ, ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯃꯍꯥꯛꯀꯤ ꯁꯪꯕ ꯄꯥꯂꯤ ꯇꯥꯏ, ꯃꯍꯥꯛꯅ ꯑꯍꯤꯡ ꯑꯗꯨ ꯁꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ 2 ꯑꯗꯨ ꯃꯩ ꯍꯧꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯑꯍꯤꯡ ꯑꯗꯨ ꯁꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯃꯥꯡꯒꯤ ꯑꯍꯤꯡ 2ꯗ ꯇꯨꯝꯂꯛꯇꯕꯒꯤ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯦ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯂꯝꯂꯦ꯫ ꯃꯤꯔꯖꯥꯅ ꯃꯩ ꯑꯗꯨ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯩ ꯍꯧꯒꯠꯅꯕ ꯃꯆꯥꯛꯁꯤꯡ ꯑꯗꯨꯗꯤ ꯃꯌꯥꯝꯕ 2ꯅ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯆꯤꯡꯊꯛ ꯑꯗꯨꯗ ꯃꯩ ꯃꯉꯥꯜ ꯑꯃ ꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯩ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯁꯤꯅ ꯃꯈꯨꯠꯇ ꯂꯪꯗꯨꯝ ꯑꯃꯨꯕ ꯑꯃ パイꯗꯨꯅ ꯂꯪ ꯑꯗꯨ ꯀꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗꯅ ꯂꯪꯗꯨꯝ ꯑꯉꯧꯕ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯑꯍꯜ ꯑꯗꯨꯗ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛ ꯃꯇꯝ ꯀꯧꯕ ꯂꯥꯏ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯪꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯤꯕ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯤꯔꯖꯥꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯂꯪ 2 ꯑꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ 2ꯅꯤ, ꯑꯃꯨꯕ ꯂꯪ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯇꯥꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯉꯧꯕ ꯂꯪ ꯑꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯇꯥꯛꯂꯤꯕꯅꯤ꯫
Mahakna amuba lang adu konsinba hek loibaga angauba lang adu ching aduda amuk thadagani. Madudagi ayuk oiraklagani aduga angauba lang adu amuk mahakna konsinba loirakpada numit amuk tagani haina hairami. Madudagi Mirzana langdum amuba adu ahal adudagi mulami aduga mahakna langdum adubu ching adugi makhada amuk thadarami. Mahakna ahal aduda amuba lang adu amuk konsinbiro ahing adu khitang sangdokhanbiro hairamlaga mahak maingal leiriba mafam adu tamna chenkhirami. Langdum adu amuk thadakrabada ahing amuk oisinkhirami. Mirzana mai thaliba mafam adu yawraklami. Mafam aduda chawraba khang ama leirami. Khang adugi khotpaifam nifu yawrami. Khang aduda sanlaba taret phuttuna leirami. Aduga khang adugi akoiba adudana chawraba miyoi nifu koisinduna tumduna leirami. Mirzana khang adu mahaki pangaltana thangtharami. Aduga mafam adudagi mai lauduna pukhirami. Mahakna tawriba thawong adu chawraba nupa amanadi uhaurami. Madudagi nupa aduna makhoigi mamanaba nifu adubu haudoktuna makhoi nifuna thangbada waba khang adu nupa matomtana thangkhre. Mahak asi yamna kanba mi oiramgani aduna mahakka marup sanasi haina hairami. Madudagi akanba nupa nifu aduna Mirzabu tanaraklami aduga mahak makhoiga marup sanasi awaba matamda mateng pangnasi haina hairami. Mirza su makhoina hairiba adu yarami. Madudagi Mirza mayambasingi manakta amuk laktuna mai hogatuna mahaksu amuk tumlami. Nong ngalaklaba matam aduda mayamba ani aduna laknaduna mahak tumba oktribara numidangsu makhoina oina mahakpu sangbiduna leire haina hairami. Mirza wa amata nganglamde madudagi makhoi sagol tongduna laklami. Makhoina asum lakpana amuba chingjau adugi ningthau aduna panba leibak adu yaurami. Ahangba lamhang amada makhoi pothanaba sem sarami. Mirzana ahing adu sanglami. Mahangna sanglingai ngasai mahangna chingthakta thengnakhiba hingchaba makhoi nifu adu konung tamna laklami. Makhoigi makhut aduda chawraba yotpi mayam ama puraklami. Makhoi mayam adu Mirzaga lamhang aduda thengnarami. Hingchaba sing aduna Mirzada hairami. Marup nahangna aikhoigi mateng pangbiyu. Aikhoina ningthaugi machanupi ahum asibu nungsiduna makhoibu phage haiduna laklibani. Makhoigi damak sanagi sem ahum khak puraki. Marup nahangna mateng panglabadi sem ahum asi nangonda loina pithoke haina hairami. Hingchaba singi wa adu tabada Mirza sauninglami adubu mahak masa adu phathajarami. Madudagi mahakna thaurang ama silami. Hingchaba sing aduda makhoigi mateng soidana pange adubu makhoi mahakna haiba inba tabani haina hairami. Madudagi Mirzana luchingduna hingchaba sing adu konungi phaklang khajiliba adu tana laklami. Phaklang adu hek yaubada hingchaba sing aduna purakliba yotpi sing aduna phaklangda yungduna kapham semlami. Mirzana hana mathakta karami aduga hingchaba sing adubu mathang karaklo haiduna ngaiduna leirami. Hingchaba sing adu mathang karaklami. Mirzana hingchaba sing adu mangakaktuna masa sing aduna phaklang adugi nakalda cheliba turel aduda thadarami. Aduga makok aduna mahangna phaklang adugi mathakta pareng sana khinduna thamlami. Akakpa makok sing adudagi mana sing adu mahangna kaktuna mahaki khaw aduda hapchilami. Madudagi Mirza ningthaugi konung aduda tuminna lona changlaklami. Mahangna ningthaugi ka aduda lona changlaki. Aduga ningthaugi phamung tumpham ka aduda thaliba sanagi candle thampham amadi lupagi candle thampham sing adu onthoklami. Aduga mahaki manakta leiba sanagi patrada happa thaknaba mahi adu thaktoklami. Mahakna leithorakpada konung adugi yumbi makhong amadagi chinglai ama tholaktuna ningthau adu chage haina tawbadu urami. Madudagi Mirzana thang ama laukhoktuna chinglai adubu thinduna halami. Aduga ningthau adugi manakta leiramba thang adu magi masada yepsilami. Madudagi Mirza ningthau machanupi ahum adugi kada amu changlaklami. Aduga makhoigi mon manak aduda sanagi sem amamam thamlami. Makhoigi manakta leiramba
ꯁꯅꯥꯒꯤ ꯄꯥꯇ꯭ꯔꯗ ꯍꯥꯞꯂꯝꯕ ꯊꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯣꯟ ꯃꯅꯥꯛꯇ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯆꯤꯡꯂꯥꯏ ꯃꯀꯣꯛꯅ ꯁꯦꯝꯈꯤꯕ ꯂꯤꯛꯐꯥꯡ ꯄꯔꯦꯡ ꯑꯗꯨꯃꯁꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯏꯉꯛ ꯉꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯁꯤꯡ ꯍꯥꯠꯂꯝꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯤꯕꯣꯟ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯍꯥꯠꯂꯝꯂꯒ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯐꯛꯂꯥꯡꯗ ꯄꯔꯦꯡ ꯂꯦꯡꯂꯒ ꯊꯝꯂꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯍꯥꯛꯀꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯦꯛꯅꯗꯨꯅ ꯂꯥꯛꯄ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯁꯤꯈ꯭ꯔꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯁꯤꯟꯕ ꯊꯨꯡꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯦ ꯍꯥꯏꯅ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯄꯤꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯃ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯇꯤꯛ ꯆꯥꯕ ꯁꯥꯈꯤ ꯁꯥꯄꯣꯟ ꯄꯤꯕ ꯉꯝꯗꯕꯅ ꯅꯤꯡꯊꯧꯅ ꯃꯋꯥ ꯑꯃꯠꯇ ꯂꯧꯔꯝꯗꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯂꯣꯏꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯔꯖꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯈꯛ ꯉꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯊꯥꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯔꯖꯥꯗꯤ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯧꯁꯤꯟꯅꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯅꯥ ꯇꯥꯛꯇꯅ ꯆꯪꯂꯛꯄꯒꯤ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯃꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯇꯤꯛ ꯆꯥꯕ ꯁꯥꯈꯤ ꯁꯥꯄꯣꯟ ꯄꯤꯕ ꯉꯝꯗꯕꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯜꯂꯝꯃꯤ꯫ ꯃꯤꯔꯖꯥ ꯃꯍꯥꯛ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯣꯠ ꯃꯆꯩ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯖꯥꯅ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯝꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ, ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯒꯤ ꯀꯦꯟꯗꯜ ꯊꯥꯟꯐꯝ ꯑꯗꯨ ꯑꯣꯟꯊꯣꯛꯂꯝꯕ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯁꯅꯥꯒꯤ ꯁꯦꯝ ꯑꯃꯃꯝ ꯊꯝꯂꯝꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯈꯨꯔꯨꯝꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯉꯣꯟꯗ ꯊꯥꯖꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯖꯥꯒꯤ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯁꯨ ꯃꯤꯔꯖꯥꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯝꯕ ꯑꯣꯏꯅ ꯑꯣꯏꯔꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯅꯥꯎ ꯑꯣꯏꯅ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯔꯖꯥꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤ ꯑꯗꯨꯅ ꯃꯤꯔꯖꯥꯒꯤ ꯃꯌꯥꯝꯕ ꯑꯅꯤ ꯑꯗꯨꯗ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ 90ꯅꯤ ꯆꯨꯞꯅ ꯍꯔꯥꯎꯕ ꯑꯗꯨ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯅ ꯍꯤꯡꯆꯥꯕ ꯃꯆꯥ ꯈꯔ ꯍꯥꯠꯂꯒ ꯑꯀꯟꯕ ꯁꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯇꯁꯦꯡꯅ ꯑꯀꯟꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯂꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯃꯈꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯃꯤꯔꯖꯥꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯀꯅꯥ ꯑꯃꯠꯇꯗ ꯇꯥꯛꯊꯣꯛꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯃꯈꯣꯏꯕꯨ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯖꯥ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯊꯥ 2ꯒꯤ ꯃꯇꯝ ꯂꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯉꯧꯕ ꯃꯆꯨꯒꯤ ꯂꯥꯟꯕꯟ ꯑꯃꯗ ꯃꯍꯥꯛ ꯊꯨꯡꯂꯝꯃꯤ꯫ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯃꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯖꯥ ꯎꯕꯗ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗꯤ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯗꯕ ꯃꯐꯝꯅꯤ꯫ ꯅꯍꯥꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯤꯔꯖꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯂꯥꯡꯗ ꯆꯥꯅꯕ ꯈꯔ ꯊꯥꯗꯔꯛꯏ
aduga madu charaga mahak hankro natrabadi angauba hingchaba adu laktuna mahak soidana chathok pikragani haina hairami madudagi Mirzana nupi aduda mahak pu kanano aduga mafam adudana mahak matau karamna lairamlibano haina hanglami madudagi nupi aduna mahakti India da panba ningthau amagi machanupi ni machin manau makhoi ahum sui adubu angauba hingchaba angangba hingchaba amadi amuba hingchaba aduna makhoi bu huraduna pubirakpani mahakna migi masak uraktaba chahi taret henjilakle haina hairami madudagi Mirzana nupi aduda mahak yamna tamthiba hingchaba adugi leifam khangbra haina hanglami madudagi nupi aduna mahaki manakta chatke hairabadi angangba amadi amuba hingchaba adugi leifam phauraga chatkadabani haina hairami madudagi Mirzana mahak chatlukhige haina hairamlaga thoklaklami mahakna lambida lakpada angauba hingchaba adu thengnarami hingchaba aduna mahak mi charaktaba kuire Mirzabu chathoklage haina hairami Mirzana mahaki thauraba tena hingchaba adugi mathabakta tharami aduga chenchinduna hingchaba adugi mangak adu kakthatlami kakthatlaba hingchaba makok adu Mirzana nupi adugi manakta lanban aduda puraklami mahakna nupi adu kauthoktuna hingchaba adu mahakna hatle mahaki makok kaktuna purakle haina hairami nupi adu harauna chenthoraki aduga thongjau adu hangdoktuna Mirzabu changhallami nupi aduna Mirzabu acha athak mayam ama pijaduna ahing aduma mafam aduda lekhallami Mirzana nupi aduda khudop ama sirami aduga mahak asi mahaki mayamba ahalgi nupi oiragani haina hairami mahak hingchaba ani adu haluraga amuk lakhini haina hairami madudagi Mirza amuba hingchaba adugi manakta amuk laklami mahaki chauraba amuba lanban amasu leirami lanban adudasu masak matau yamna phajarabi nupi ama leirami nupi adu mamangda hingchaba angaubagi lanbanda leiramba nupi adugi manaw nupi oirami mahakna mamangi matawgumna angangba machugi hingchaba adu hatoklami aduga hingchaba adugi makok adu kaktuna nupi aduda pirami nupi adunasu harauduna Mirzabu ahing aduma lanban aduda lekhallami aduga acha athak mayam amasu pijarami mathangi numitta mahakna amuba hingchaba adugi manakta chatringai nupi aduda khudo ama pirami aduga mahakna mahaki mayamba ani suba adugi nupi oihangani haina hairami mathangdadi mahak amuba hingchaba adugi manakta laklami hingchaba adugi lanban aduda yamna naha oiribi masak matau phajarabi nupi ama leirami nupi aduga hek micha naruba mikup aduda Mirza nupi adubu nungsiba phaurami aduga nupi adunasu Mirzabu uruba mikupta nungsiba poklami madudagi nupi aduda Mirzana mahakna mafam aduda lakpagi wari lirami amadi mamangda mahaki machesing adubusu mahakna kanbirambagi wari adu lirami matam asida angangba machugi hingchaba adu laklami hingchaba adusu Mirzana maithiba pirami aduga hingchaba adugi akakpa makok adu mahakna nupi aduda pirami nupi adu haraubagi ngamkhai leramde nupi aduna mahaki punsi adu Mirzana amuk hanna pokpirabani aduna mahakna haiba khudingmak yajagani hairami mahaki nupi oina lauksinbiyu haina hairami Mirzana su mahakpu mahaki nupi oina soidana lausingani hairaga mahakna nupi aduda khudop phajaba ama sibirami ahing aduma Mirza amadi Rajkumari adu amuba machugi lanban aduda lelami mathangi numitta Mirzana miyamna tamthi hairiba chauraba hingchaba adugi manakta chatke haina nupi aduda hairami nupi aduna mahak chatkinu hairiba hingchaba adudi yamna tamthiba mapangal yamna kanba hingchabani haina hairami Mirzana mahak chattaba yadabani soidana chatlagani haina hairami madudagi nupi aduna mahak su pubiyu sirabasu punna siminasi haina hairami adubu Mirzana nupi aduna hairiba adu yaramde mahak matomta chatkani haina mahak matomta chatkirami madudagi yamna tamthi hairiba hingchaba adugi lanban adu yausilaklami
ꯂꯥꯟꯕꯟ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯖꯥꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯃꯍꯥꯛ ꯃꯇꯣꯝꯇꯒ ꯂꯥꯟꯕꯥꯅꯕꯗ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟꯗ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯕꯗ ꯃꯤꯔꯖꯥ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯟꯕꯟ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯕꯟ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤ ꯃꯅꯝ ꯅꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯥꯆꯤꯟ ꯑꯗꯨꯗ ꯂꯣꯠꯂꯤꯕ ꯃꯤ ꯑꯗꯨ ꯊꯣꯛꯂꯛꯎ, ꯅꯍꯥꯛ ꯑꯩꯅ ꯆꯥꯊꯣꯛꯄꯤꯔꯣꯏ, ꯑꯩꯒꯤ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯖꯥ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯁꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ 3 ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯖꯥꯅ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯌꯥꯜꯂꯤꯕ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯃꯗꯤ ꯇꯦꯟ ꯑꯗꯨ ꯂꯧꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯊꯔꯤꯉꯩ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯎꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯧꯊꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯤꯔꯖꯥꯅ ꯃꯍꯥꯛꯅ ꯂꯧꯊꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯍꯥꯠꯅꯕ ꯈꯨꯠꯂꯥꯏꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯦꯟ ꯑꯗꯨ ꯅꯥꯄ ꯌꯧꯅ ꯆꯤꯡꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯀꯥꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯊꯕꯥꯛꯇ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯤꯉꯩ ꯆꯦꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯔꯕ ꯃꯇꯨꯡ ꯃꯤꯔꯖꯥ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯨꯝꯗꯨꯅ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯄꯤ 3 ꯑꯇꯤꯌꯥꯗꯒꯤ ꯈꯨꯟꯅꯨ ꯑꯣꯟꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔꯤ 3 ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯔꯖꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏ 3ꯒꯤ ꯐꯤ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯈꯔ ꯈꯔ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ 3 ꯑꯗꯨ ꯑꯃꯨꯛ ꯈꯨꯟꯅꯨ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯔꯖꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯟꯕꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯎꯠ 90ꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯥꯟꯕꯟꯗ ꯂꯩꯍꯧꯕ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯄꯨꯗꯨꯅ ꯃꯈꯣꯏ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯛꯅꯨꯄꯥ ꯃꯤꯔꯖꯥ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏ 3ꯕꯨ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯖꯥꯅ ꯄꯨꯔꯛꯄ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯡ ꯑꯗꯨ ꯑꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯃꯊꯪ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡ ꯊꯥꯒꯠꯂꯛꯄꯗ ꯈꯪꯅꯕꯒꯤꯗꯃꯛ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤ꯫